Arambai News Guwahati da Mithilongi Pau Tabiriba Singbu Yan Hanbungtada Chingangbam Suzitrani Kurum Jari. Huzingasigi Samlapa Mariba Pau Sing Lobirasi. Manipuri Sahitya Parisad Assam Baskandi Masana Sinduna Lakliba November gi Kun Nomaizing Nimitta Manipuri Sahitya Parisad Assam gi Founder General Secretary Oiramba Laikhidraba Sahitya Ratna Nongthombam Kunja Mohan gi Chahi Marfutaret Suba Mapokumon Thoram Polar Bonda Pangthoklagani. Thoramasi November 19 Pangthokani Torambani Adubu Kudong Chadaba Kharadagi November Kundo Oina Pangthoklagani. Thoramasida Parishad ki Central Committee ki President Ngangom Joy Kumarna Athoiba Mithungoina Saruk Yagani. International Peace and Social Advancement Ipsagi Thomi Singna Kanglei Puari gi Khongul Liba Khongchat ki Manung Channa Haukiba November 10 Sagol Sel Numita Assam gi Jaribon Lala Town da Ipsagi Miyoi Singa Punna Phaminaduna Leihomi Lipun Lup Koba Miyoi Tarama Thoina Saba Committee ama semkhre. Thaupuba Miyoi Singi Marakta Nongthombam Bisorjitna President Amadi N Ajitna General Secretary Oina Khanki. DM Manipur gi campus manungda leriba MSU gi Shanglenda mi changba amadi leibagi athingba District Magistrate Imphal West DH Kiran Kumarna CRPC gi section chamaga nipumari subsection ama amadi section ani ahum amadi mari lisingamaga chamapan humbudra humdogi makhada November gi taragi numidang pung nipandagi campus asida mahairoi amadi atopa miyoi amata changba yaroi haibagi athingba thamkhre. MSUG campus manungda Imphal West SP na thasigi nipan da pirakpa report amagi matungina court asina MSUG campus manungda maherui singi marakta kudong thiningai oiba thokdok thoklakpa yai haibagi jingnaba leibana athingba asi thambani hairi. The Cultural Forum Manipur, Department of Art and Culture Manipur Amadi Jawaharlal Nehru Manipur Dance Academy Manipur ga Khusamana Chief Minister gi Artist Singi Tengbang Thaurang Makhada November 13 Amadi 12 Irai Amadi Thangja Numitta Folklore and Literature Haiba Hiramda Numit Nini Chupna Pangthogadaba National Seminar Ama JN Manipur Dance Academy gi Holda Irai Numittagi Haudokre. Pukrambam Bilas Director JN Dance Academy na Athoiba Mithung Amadi Professor Huirem Bihari President The Cultural Forum Manipur na Thoramapu Oiki Amadi Nongmaithem Kiran Kumar Convener Manipuri Advisory Board Sahitya Academy na Hogdokpagi Warol Thamki. Asmis Amadi Boro Sahitya gi saknarba scholar sing yaungna punna scholar marina folklore gi tongan ba hiram singda che pathoki. Ngasi Thangja Numit November 12 gi ayuk amadi nungthilgi session anida scholar tarana che pathokani haina General Secretary Khetri Rajena Thadorokpa Cherol Amana Khanghalakli. Khwaramban Laimaril Sidabi Ima Kaithel Lukmai Selup Koba Lup Amangrang Khwaramban Laimaril Sidabi Ima Kaithel gi Lukmai Pal Famlibi Ima Chatruk Henbana Saruk Yaduna Semkhre. Kaithel Mayaida Mutum Khomdonbi Devina Mayai Tangba Lauduna Pangthokiba Mifamna Executive Committee Semkibaga Loinana Paigadaba Pam Singsu Yen Thoki Haina Lubasigi Secretary Asem Nirmala Devina Thadorokpa Cherol Amana Pongdorakli. Mutum Khomdonbi Devina President Leiren Tombi Devina Vice President Amadi Asem Nirmala Devina General Secretary na Chingboina Khanki. Khwaramban Kaithelda Maring Marangba Manba Moongda Nupa Kaya Yaukshilakliba si Khudaktagi Thingnanabagi Waripsu Amatoina Lauki. STDCM Amadi STEO Sibu Sogat Piriba Lupsingi Thomi Singna Minister Amadi MLA Singi Yumda Thomjilaga Memorandum Pisinduna Taksinba Khongzangi Saruk Amoina Ngarangsu Thomi Humpu Henbana Uripoki MLA KH Ragumani Yumda Thomjinki Amadi Memorandum Ama Pishinki. November 12 amadi 13 da Navahin Auditorium New Delhi da Pangthogadoriba Mangasuba National Savate Championship English Engani Kuni da Saruk Yananabagi damak Manipur gi team da Saruk Yananaba Sanaroi amadi official mapan khankre. Sanaroi singi manung da Khulem Rosni Chanu Huirem Ningthiba Maitei Konjengbam Japolin Singh Jabungbam Rajkumar amadi Khangembam Chingkhei Nganba Maitei Yauri. Official oina CH Premchandra
Dr. Naurem Ibohal Maite, Dr. Waikhom Gojen Maite amadi Oinam Suresh Singh yauri. Supreme Court na Nalini Sri Haranamadi RP Ravi Chandran yauna Rajiv Gandhi hatpagi case ta mapunsi chuppagi oina jail da lariba convict taruk thadokpagi order pikre. Hanagi Prime Minister Rajiv Gandhi English Chamapan Marfutara Mathoigi May Kunmathoida Tamil Nadu gi Sri Perambudu Hatkipane. Haukiba May Thada Mihadasigi life convict amoriba AG Perari Volono de Supreme Court na Thadoki. Rajiv Gandhi Hatpasingbu ngan khatna thadokpagidamak Supreme Court ki order asigi mathakta Congress na yamna kanna warobaga loinana warep asi yaningde amadi aranbana thalli hairakli. Ningsingba yabadi Priyanka Gandhi na Inglisingani tarani panda mahaki apokpa mapa Rajiv Gandhi hatkibasing adu makoina ngakpirabani haikrabani. Supreme Court na order asi AG Perari Volon case ta amadi convict Nalini gi wakatta yumpham oiraga pikiba wayelni hairakli. Kempe Gaura Ligesi Matangda Lanama Thorakli. Prime Minister Narendra Modi na Phut Chama Subna Nipan Wangba Ton Chaniga Kun Lumba Kutsa Hairaba artist Chani Henbana Saba Nada Prabhu Kempe Gauragi Bronze Nan Saba Mitam Bangalore da Hangdokre. Hariba Mitam Asina Sargi founder Amagi Ahanba Amadi Kwaidgi Wangba Mitamne. Lupa crore Marfumanga Changna Saribane. Panbayai Kempe Gaurana Inglisingamaga Chonga Kuntra Tareta Bangalore asi Puthoklamki. Adubu Congress Nadi Masi Arembada Selmanghan Bani BJP gi Thongasi Englishingani Kulhumdoi the Pangthokadoriba Assembly Mikhal the meeting Tamlaga Game Changer Bokalika Voter Singh Thembagi Thorangni Hairakli. US President Joe Biden Egypt ki climate summit ta saruk yaragani hairi. Summit asida climate ki victim oigadauba lebak singna climate aid pinanaba demand taurakli. Pakistan su mateng pinanaba hairakli. Adubu Egypt ta pangtholiba US climate summit asida world delegates singna magi private plane singda laknaba uki. Chaurakna private plane chamri muk lakpa uki. Private jet ne hena pollution thokhali su hairi. Aroibada tentak pamaroiba pau khara. Assam ki CM Himanta Biswa Sarmana haukiba chahi ama sigi manungda state asida sikhiba unnatural death singi matangda thihumba chatharagani lauthokre. Asian Boxing Championship ta Assam ki AC boxer Lovelina Borgohaina gold lokre. Assam da dengue gi case leptana hengalakle. Hokiba numit tara sigi manungda case chatruk hena phangki. AIUDF ki General Secretary Amadi Sonai MLA Karimuddin Borbuyana Sedasida Laiba private madrasa singi matangda survey toba tha taruki manungda loigani hairi. Mathaga Samgi Charaidu district ki Sonari da Pokhainabagi Machakaya Pagat Pangam Kre. Thong asida Chenaba Nagalendagi Nupi Amasu Pare. Anaba Singh Laying Bada Medical Diploma Paiba Singhu Laying Bagi Ayaba Pibagi Damag Assam Eki Validity Gi Matangda Supreme Court na verdict reserve Thamkre. Lagliba November Tara Tareta Ngamkai Chet Nabagi Matangda Assam Amadi Mizoram Faminaragade. Handaki Asina Ahumlak Suba Oina Paminagadoribane. Union Transport Minister Nitin Gadkari na Awang Nongpokta Lupa Crore Lak Ama Dasmik Taruki Oigidava Anumba project sing Lao Thokre. Masida Lambi Rockway Loinana Brahmaputra Madi Ati Turil Sing Matakta Sagadaba Maruiba Thong Sing na Chingbagi Project Kayasu Yauri. Kangpokpi District Natraga Sadar Hills Region da Ipaipu Sing na Lisang Sitna Thambiramba Lam Jalhanba Yaroi Haina Imphal East ki Uyumpok Community Hall da Wakat Mipam Pamduna protest tawkre. Union Home Minister Amit Sahana Karigumba Makoina Amukka Hanna Power Paiba Thoklabadi Himachal Pradesh da Uniform Civil Code Chanahangani Haikre. Congress na All Pension Scheme Chanahangani Haina Mikhal da Thazaba Pikraba Matung BJP na su miyamda Thazaba ase amuk pirakibani. Gujarat Congress amadi NCP chungsinakre. Party ani asina sit ahumda punna contest tawgani hairi. Supreme Court na SC amadi ST gi constitutional validity chanahanbagi wayalbu saugalakli.
Uttarakhand lengakna Baba Ramdev na lingkhatpa Patanjali na saba drug manga ban tawkhre. Supreme Court na web RTI portal ama hangdokre. Miyamna pikhalakpa responsing mafam chana chana thamnanabagi pantamda hariba web portal asi hangbani hairi. Madhya Pradesh ki Kuno National Park ta chita anina chita ama hatkre. Mumbai da Mizal gi laichat horakli. Mizal pungun uthatnabagi target thamliba inglisingini kulhumdogi mangoinana laichat asi amuk horakhibani. Delhi ki JNU campus manungda mahiroi khutpu anigi marakta khut thoknakre. Manga suba Vande Bharat Express Bengaluru dagi Prime Minister Narendra Modi na lamthakre. Vande Bharat Express ase Bengaluru Powerga Chennai amadi Mysore gi marakta chengadoribani. Prime Minister Narendra Modi na Bengaluru Airport ki Terminal 2 hangdokre. Bengaluru gi anoba terminal ase lupa crore 5,000 changna sabani. Kendra lengakna malemgi khwaidagi sangba luxury cruise Bangladesh faroga Varanasi dagi Dibrugarh fawa operate tawragani. Kilometer 3,000 sangba amadi nimit 5 da khongcharasi loiba ngamgani. Cruise asina India changdringai mamangda Bangladesh da kilometer 1,100 sangna chengani hairi. Conman Sukesh Chandrasekhar da Chenaba lupa crore 2,000 haina thokibagi kesa actress Jacqueline Fernandez ki bail order Patiala House na reserve thamkre. Lagliba November 15 da bail order laukthokpa yana leiri. Adu maki interim bail adumak makha chathagigani hairi. Actor Siddhant Veer Surjavanshi Mumbai gi gym amada sanaringai ngarang khanghaudana leikidre. Mahak masagi chahi 93 khaktamak suribani. Sopianda Kuthoknabada Indian Army na Pakistan terrorist ama kaptuna hatkre. Terrorist asi JSE Mohammed ki member ni hairi. London gi meter 53 wangba khwaidagi awangba Christmas tree Christmas thorangba miyeng thamlaga makhal mathel gi maina ngalhanba haukhre. Egypt ki mandir amagi makhada achoba surung ama thengnakre. Meter 1,400 sangba tunnel asi engineering miracle ni masina anoba langla langjil kayama puthokpa ngamlagani hairi. Ukraine gi lanmi singi marakta lan soknaramba Japanese fighter ama sikre. Asumna Russia amadi Ukraine lan asida Asia macha amana lan yauduna siba handaki asina ihan hanba case ni. Cambodia da ASEAN Summit hokre. Masida Myanmar wathokna khananabagi maroiba hiram ama oigadori. South China Sea da thokliba umkhatnaba amadi yanakiba santi gi kanglon sing Myanmar huntana ngaktabagi issue singi matangda summit asida maroina khanaraba yari. India gi Vice President Taramapan Suba ASEAN Summit ta saruk yananaba Cambodia thongkre. Vice President ki phampuraba matung masina maki ihan hanba international visit ni. Mahakaloina External Affairs Minister Dr. S. Jaishankar su yaukhi. Malaysia ki general election da November 18 da vote thadanaragani. Parliament seat chaniga kuni thoyasigi oina major coalition ahumgi marakta yamnamak naksinana lamba tawnagadori. Amadi Paris shahar da drone taxi mai pakna changyeng tawkhre. Ngasigi nadi Arambai News Guwahati da Maitilon gi pau sandok chaba matang sa loisin jabo ga loinana tabiriba singbo mukaso hanna khurumjare.